ngasi phongkiba tongan-tonganba pausing amadi social media dagi laukhachaba pausingi update pizari ahanbada maruiba pau Indian Security Force amadi Kuki militant singna Ukhrulitanda yummai thabagi Rajniti sijinai haina NSCN-IM na maral chiragli loinana handak thokiba thodok adu Kuki na nagagi lamda landabani haina phongdoragli Jiribamda Kuki jogi luchingba singna CM ga wari sanakiba leite haina Kuki NP na phongdorakre Litan thodok matung multi-layer security thambagi matangda CM na Red Cell Division ga mifam pangthokre Koirengai Airfield Yaikai Thugaibagi Thabak Lemnaba XCM na Defense Minister da taksilakre Lamhenba Kuki Singi Sarai inaba honabada Aikoigi State Lengang na Kaidongnungda Makhalamatagi compromise tawroidabani haina KKL na phongdorakre Tonga Sandoklamba Miyoy ama fare Litangi irang loisinanaba lengang na honariba asumna Manipur crisis tu loisinaba honagadabani haina MPB Mol na phongdorakre Phibam Phatraba Lambi Semjinduna accident hantahanaba honagadabani haina si minister na phongdorakre Mayumai thadokhraba tangkol isilnaw singda nongmada sangba polamsing mateng pangkre haina naba na phongdorakre UPSC main examination lauthorakpada Manipurgi Imphal yaurakpigidamag Rajya Sabhagi MP Ningthau Laisema Sana Zawbana Prime Minister bu thagatpa phongdorakre Ngarang numidang kaisam thongdagi kaisampat koilas thaba phibam se minister Yumnam Khemchana chatuna yengsinkre Social media da video ama viral oirakiba adugi matangda leibak miyamda MLA ga karigumba amatada mari leinade miyoi kharana namdana haihanbani hairakli haiduna sengdokkhre Kaka Honorable MLA ga aigagi matangi se aiga kaka ga kaigumba hiram amatada affairs lenakiba thengnakiba unagiba kaigumba amata leizade yamna kuirabagi mamangda sakhangdaba kharana aibu kokhatlaga aibu namdana moina faraga moina wahaising ado hairaga video footage lahuraga aingonda threaten tawraga namdana haihangiba potni 2023-24 gi mamangi wari ne aina haijaningwadi mayamda yamna nungaitaba thodokne aduga ai adu asengba nattena ai lebak miyamgi site so ina aigi site gi sengdokchare Haujik pau sandongna pijari Jiribamda Kuki jogi lusingba singna CM ga wari sanakiba leite haina Kuki inpina phongdorakre Se Minister Y Khemchan gi Jiribang khongchat manung ngarang Kuki jogi lusingba singa wari sanaki hairibadu yumpham yaudaba aranba pauni haina Kuki inpi Jiribam Tengnopala masung nonena thadorakba cherol amana hairi cherol asina makhata na hairibana Kuki Jofruki authorized oiba mihut amataga Se Minister Y Khemchan ga unaduna wari sanakiba leite Jairongi khunja khara amadi marpuruki miyoi kharaga wari sanaraga Kuki Jofruki lusingba singa wari sanakhre haiba yaroi condition amatada lup asigi amadi Kuki Jo Council gi ayaba yaudana Jiribangi miyoi amatana Kuki Jofruki mahusinba yaroi lamdamasida tangdu laitaba hanjin hannaba Je Minister Y Khemchana laukalagliba khongthang asibudi thagali adumoinamak Kuki Jo miyamda asumba wael Accountability amadi security fangandana kaidongnungda tangdu laitaba phibam hanjilakpa yaroi Kuki Jo miyamna taliba dimanasti mapung phana fanghannaba amadi tungkoina chatnaba yaba waroisin ama puraknaba political dialogue chathaba natana lamdamasigi mahausagi phibamda hanjil hanabagi atopa lambi amata leite ngasi sulup asina Kuki Jo miyangi apamba sing amasung political rights sing fangnabagi damak khongpham chetna lepli hairi Mayumai thadokhraba tangkol isilinaw singda nongmada sangba polamsing mateng pangkhre haudik litanda thokliba irang asina maram oiraga mayumakai mai thadokhibadagi relief camp ta leiriba tangkol isilinaw singidamak ngarang langgo laima kulen relief camp amadi Swarsanpur Meitei United Committee na Tom Ching Ching Sang organization gi khuthangda nongmada sangba polamsing maruoina seng hawai telhau thumna singba mateng pangkhre Mateng pangbagi khongchat aduda sarugyakiba Swarsanpur Meitei United Committee co-convener Naba Ningthaudam na haikibada ngasi mateng pangliba si paisa paiba amadi leibagi nate adubu yummai thadokhibadagi leifam leitraba singna awaba mayoknariba asti IDP aikhoi isa isa na hana thokiba amadi masigi awaba khangbadagi haudik litangi thaudokta awaba mayoknariba singi damak angama mateng pangjabani haina phongdokki
lamhenba kuki singi sarai inaba honabada aikhoigi state lengangna kaidongnungda makhal amatagi compromise tawroidabani haina KKL na phongdorakre. Matam sangna Meitei amadi Kuki aniki marakta lainariba mungnaba asina maram oiraga PR thamduna leiramba state asti handak ikui kuidana PR revoke tawduna popular government ama state asida lakre. PR gi nungaitaba kaya leiramba adu koktuna democracy gi asengba lengaklon laklabanina aikhoigi miyam soidana nungai yaifaba lamdamsida puraklagani sena thajabane. State gi leader dasu tongan tongan ba community kaya state gi capital oiriba Imphal da aki akhang yauduna lakna ba invite tawkiba laikre. Adubu lenga ki leaders tingi invite adu Kuki look kharanadi yaningdaba phongdoktuna reject tawragli. Maduna lamhenba Kuki singi sarai inaba honabada aikhoigi state lengangna kaidongnungda compromise tawroidabani haina Kangleipak kanba lo Manipurna thadorakpa cherol amana hairi. Cherol asin hai nakalamaromda amuk Kuki lamhen tuhenba kharana tangkhul isilinauda pusaiba tawrubadagi Ukhrul district ki litangi khul kharada nahaunana chawna mungnaba thoragli. Irang asibu araiba irang amadi oiroi haina Kangleipak kanba lo KKL na khanjai. Saidangba Kuki gi mathong hoktaba thawong thawda kayana ngasi yellow puruk oiriba lamdam asigi miyamda chawna singnaba oiragli. Masi matam chana lengaki angamathau singna laksinaba hona hodrabadi lamdam asi hena kangkhong chairakpa yai. Lamhenba Kuki singi sarai inaba honabada aikhoigi state lengangna kaidongnungda makhal amatagi compromise tawroidabani hairi. Litangi irang loisinaba lengangna honariba asumna Manipur crisis su loisinaba honagadabani haina MP Bimolna phongdorakre. Litanda thokiba irangna naga amadi Kuki gi MLA singna wari sanaduna communal oina puthoktanaba honariba asimag political maturity oibagi khudamni. Haudikti irang adubu tapna ingtharagle mataw asumna Inglisingani kulhumdoigi me ahumdagi lamdam asida thokliba Manipur crisis asisu loisinaba honaba mathautai haina Lok Sabha gi MP Angomsa Bimol akoidamna phongdorakre. Wafam asti Kaisamthongda leiba MP gi yumda pangthokiba paugi mifam amada phongdokladuna makhatana hai mi amaga khatnabana communal oina hekta puthoknaba asti janabi amagum oiragli. Litangi irang loisinaba honabada Manipur lenga ki deputy chief minister yauna MLA singna laukiba thaudang aduna para oiduna Manipur crisis loisinaba honasi. Inglisingani kulhumdoidagi thoklakiba crisis asi hek haurakpaga political leaders singna loisinaba hotnabagi mami takhide. Thawoina dum miyamda inthoktuna thambagi mami chawna takhi. Crisis asi community ki thakta loisin hangadaba nate logi matung ina state ki mapangal kankhat handuna thingadabane. State ki chana pathap thugairaga de facto oina center na state chalaibadagi India da amukta thokidriba mawongda Manipur crisis thokibane. Asukoiraba irang asi wari sanaduna loisinaba honabada athingba piragliba asi kanano khangdokpa mathau tai. Atamnana irang loisin handanaba hotnariba asi phibam lusilaktringai kanano thidok hauste. Mahangna makhatana hai communal oina puthoktuna talakpa political demand pigadaba nate. Karigumba pirabadi Manipurda natana India busu kairakani. Maram aduna Ukhrulda khulai paiduna irang sagaliba miyoi khudingmak chairak pigadabani. Yanaba mawongda yasinabagi mahutta suda leire hairaga khulai paiduna ipongphongna lambida thoklagliba Nongmei Kapnaba sing fagadabani. Yummai thaba lona yade haiba adu utgadabani. Anauba lengak asina logi matung ina mathau taba thabak laukhatuna cherak piyu haina phongdokre. Toknga sandoklamba miyoi ama fare palelda Nongmei kapnare haiduna social media da aranba pau sandoktuna miyambu chamamna haluba tonga sandokpa miyoi ama Manipur police na fare hairi. Manipur police control room dagi thadorakpa cherol amada palelda Nongmei kapnare haiduna lana tonga sandoklambagi damak faraba miyoi adu city police station gi manung chana leiba pauna bazar dagi sagol chem sana kawi hairi. Litan thaudok matung multi-layer security thambagi matangda CM da Red Chill Division ga mifam pangthokre. Thasigi taretagi hauna litanda thoklakiba hingsagi thaudok asigi matung tarakpada state asida multi-layer security thamduna shanti amasung tangdu leitaba phibam ama puraknabagi matangda nahan Chief Minister Bangloda Chief Minister Kem Chana Red Chill Division hairaga su khangnariba 57 Mountain Division gi Manager General
Subhaskar Basuga loinana mifam pangthokre mifam adu Prime Minister gi vision ama oiriba Peace and Development haiba sigi line da state asida tangdu leitaba Public Safety amasung Rule of Law thambaga mari lainana pangthokibani mifam aduda Major General Basuna state asida security force ki deployment singi matangda maru oina internal stability, border management amasung technological tools sing sijinaduna multi-layer security thamagi matangda briefing tauki loinana Central Armed Police Force na state asida mateng pangnaba lauriba thodang sing amasung multi-agency center amadi NATGRID gi khutangda intelligence sharing taubagi thabak hena kankathanba terrorism gi mayokta legal framework hengathanba border yauna khudong thiningai oiba jaga singda ain kaina mitop sing changlakpa thingnaba border surveillance ki thabak hengathanabagi matangda paudam ki UPSC main examination lauthorakpada Manipur gi Imphal yaurakpagi damak Rajya Sabha gi MP Ningthau Laisema Sana Jaubana Prime Minister bu thagatpa phongdorakre MP Maharaj Laisema Sana Jaubana Prime Minister Narendra Modi bu thagatpa phongdorakre Union Public Service Commission UPSC na lauba Civil Services main examination gi center singda lauthorakpada chahi asigi ahanbu oina Manipur gi Imphal yaurakpagi damak Rajya Sabha gi MP Ningthau Laisema Sana Jaubana Prime Minister Narendra Modi bu thagatpa phongdokre Phibam phatraba lambi semjinduna accident hantahanaba honagadabani haina Chief Minister na phongdorakre Leibak sinba thungna pangthoknariba National Road Safety Manipur lengaki oinaso Transport Department na sahi asigi January 10 dagi hoduna pangthoklakhiba National Road Safety Month ngarang loisinkhre City Convention Center da pangthokhiba National Road Safety Month ki Grand Finale gi thoram aduda Chief Minister Yumnam Khemchana athoiba mithunglen oina saruk yaduna Manipur Heli Service ki online portal hangdokhi Transport Department ki anauba Inceptor vehicle anisu lamthaki traffic control equipment singsu district transport officer Imphal East amasung West amadi traffic police ki kangbu singda khusinaki hairi Koirengai airfield yaikai thugaibagi thabak lepnaba ex-CM na defense minister da takchinkre Second World gi heritage site ama oiriba Koirengai airfield asida nauna structure kaya sajinaba yaikai thugaibagi thabak chathariba ase khudakta lephanduna masibu nga senduna thamnaba former Chief Minister N Birena Union Defense Minister Rasnata taksalakre Former CM N Birena social media da thagalakhiba mahaki post amada haribana English ani 18 tagina English ani 16 phauba mahakna Chief Minister oina lairingai matamda Second World War gi matamda khwaidagi maru oiba Allied base oina sijinaramba Koirengai airfield ase preserve tawduna thamnaba Union Defense Minister Rasnata kayarak hanna aiba sirol thaduna taksilamba leire loinana hiramasigi matangda Defense Ministry gi official amasung Manipur government ka tangka kayada wari sanakiba leire Second World War gi heritage site ama oiriba Koirengai airfield asi preserve tawduna thamnaba sahi kaya appeal tawduna amasung khana nainaba laikrabasu haiba airfield asida haudik nauna thuga yankhaiba amasung anauba construction kaya sagalagliba asi yamna thamoi sokningai ni asigumba thawong asina miyamda hena thamoi sokhale mahakna makhatana phongdokkibada Koirengai airfield asi Manipur khaktagi natana leibak asigi heritage site ama oibana mafam asi kal haunaba amasung nga senduna thamnaba Union Defense Minister na hiram asida khut thingjin biduna site asida nauna yaikai thingai ba amasung anauba construction kaya sagalagliba asi lephanduna masibu nga senduna thamnaba hotnabiyu hairi